ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯑꯦꯗꯚꯔꯇꯥꯏꯖ ꯃꯆꯥ ꯑꯃꯠꯇ ꯇꯧꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯔꯃꯤ ꯁꯔꯀꯟ꯫ ꯔꯃꯤ ꯁꯔꯀꯟꯅ ꯉꯁꯤꯁꯨ ꯑꯆꯧꯕ ꯔꯤꯋꯥꯔꯗ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯥꯟꯅꯕꯗ ꯍꯩꯇ꯭ꯔꯒꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯒꯦꯝꯗ ꯆꯪꯉꯒ ꯁꯥꯟꯅꯕꯤꯌꯨ, ꯀꯣꯟꯅ ꯍꯩꯔꯀꯥꯟꯗ ꯀꯦꯁ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯥꯟꯅꯕꯤꯌꯨ꯫ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯀꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯑꯣꯏꯗꯦ꯫ 100% ꯂꯤꯒꯦꯜ ꯑꯣꯏꯔꯕ ꯌꯥꯝꯅ ꯁꯦꯐꯦꯁ ꯑꯣꯏꯔꯕ ꯁꯦꯀ꯭ꯌꯨꯔ ꯑꯦꯞ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯒꯦꯝ ꯑꯁꯤꯗ ꯐꯥꯁꯠ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗ 2000ꯒꯤ ꯋꯦꯜꯀꯝ ꯕꯣꯅꯁꯁꯨ ꯐꯪꯒꯅꯤ꯫ ꯒꯦꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯪꯕꯗꯁꯨ 1 crore ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔꯁꯨ ꯊꯦꯡꯅꯒꯅꯤ꯫ ꯏ-ꯄꯦ ꯗꯤꯄꯣꯖꯤꯠꯀꯤ ꯁꯦꯐꯦꯁ ꯐꯦꯁꯤꯂꯤꯇꯤ ꯒꯦꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯖꯤ-ꯄꯦ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯗꯦꯕꯤꯠ ꯀꯥꯔꯗ ꯂꯣꯏꯅ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯒꯦꯝ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯀꯥꯟꯅꯕꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯒꯦꯝ ꯑꯁꯤꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ This game is subject to the financial risks. Requested to play with your own responsibility and knowledge. ꯋꯥꯔꯤ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯟꯅꯨꯄꯤꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯟꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯏꯃꯥꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯍꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦ?" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯁꯦ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯅꯆꯟꯅꯨꯄꯤꯁꯦ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯄꯨꯀꯞꯇ ꯀꯞꯄꯒ ꯂꯩꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯇꯟꯅ ꯇꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯃꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯈꯠꯅꯕꯒꯤ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯨꯝꯃꯨ꯫ ꯊꯦꯡꯉꯐꯥꯎ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯒꯗꯤ ꯅꯨꯄꯤꯅ ꯀꯞꯄꯗ ꯅꯠꯇꯦ, ꯍꯨꯏ ꯍꯧꯗꯣꯡꯐꯥꯎ ꯂꯣꯏꯅ ꯀꯞꯄꯛꯑꯅꯤ꯫ ꯍꯌꯦꯡꯉꯩꯗꯤ ꯉꯟꯇꯥꯅ ꯇꯨꯝꯃꯨ꯫ ꯇꯨꯝꯕ ꯇꯨꯝꯈ꯭ꯔꯕꯗꯤ ꯏꯁꯥꯗ ꯃꯤꯅ ꯂꯤꯆꯩꯅ ꯀꯜꯂꯐꯥꯎ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯨꯀꯣ." ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯆꯟꯅꯨꯄꯤꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯂꯥ? ꯑꯩꯈꯣꯏ ꯌꯦꯅꯈꯥꯒꯤ ꯍꯅꯨꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯁꯨ ꯍꯥꯏ꯫ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤꯁꯨ ꯏꯀꯨꯏ ꯀꯨꯏꯅ ꯁꯪꯅꯗ꯭ꯔꯦ꯫ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯊꯨꯅ ꯀꯧꯁꯜꯂꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯪ ꯑꯁꯤꯁꯨ ꯑꯃꯕꯨ ꯍꯦꯛ ꯆꯠꯈ꯭ꯔꯕꯗꯤ ꯃꯔꯤ ꯍꯦꯛꯇ ꯁꯝꯗꯦ꯫ ꯀꯤꯕꯨ ꯀꯤꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯃꯪꯗ ꯃꯤ ꯀꯧꯗꯣꯔꯤꯒꯦ? ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯁꯥ ꯁꯣꯟꯕ ꯃꯤ ꯁꯤꯖꯕ ꯉꯥꯛꯇꯅꯤ꯫ ꯉꯔꯥꯡ ꯑꯃꯁꯤꯅ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯔꯤꯗꯨꯁꯨ ꯃꯤ ꯂꯩꯈꯤꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯖꯥꯠ ꯖꯥꯠ ꯀꯤꯅꯕ ꯑꯀꯤꯕ ꯋꯥ ꯉꯥꯛꯇ꯫ ꯏꯃꯥ ꯅꯪꯁꯤꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ "ꯅꯪꯅꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯗ꯭ꯔꯤꯕ. ꯃꯥꯏꯕ ꯅꯥꯇꯩ ꯆꯥꯗꯕꯅ ꯃꯪꯊꯣꯡ ꯊꯤꯡꯕꯗ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯀꯥꯏꯔꯕꯗꯤ ꯃꯪ ꯑꯗꯨ ꯃꯤ ꯀꯧꯒꯜꯂꯤ ꯍꯥꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯅꯍꯥ ꯉꯥꯛꯇꯅꯤ꯫ ꯆꯨꯝꯅꯕꯨ ꯇꯧꯔꯤꯕꯖꯥꯔ ꯈꯪꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯝꯂꯒ ꯗꯨꯀꯥꯟ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯗꯨꯀꯥꯟ ꯍꯜꯂꯛꯄꯗꯗꯤ ꯏꯃꯥꯅ ꯊꯣꯡꯒꯥꯟꯗ ꯈꯨꯖꯨ ꯂꯩꯀꯥꯝ ꯍꯨꯝꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯂꯩꯀꯥꯏꯗ ꯑꯁꯤꯕ ꯌꯥꯎꯔꯕꯅꯤꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯃꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯆꯩꯁꯨ ꯑꯁꯤꯁꯨ ꯏꯄꯥꯅ ꯄꯤꯒꯦꯅ ꯈꯜꯂꯤꯉꯩ ꯊꯤꯟꯗꯣꯛꯄꯁꯨ ꯅꯪꯍꯧꯗ꯭ꯔꯤ꯫ ꯆꯩꯁꯨꯗꯤ ꯂꯩꯍꯧ ꯃꯁꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯆꯠꯄ ꯉꯝꯃꯤ꯫ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯤ꯫ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯃꯈꯣꯏ ꯏꯃꯨꯡꯗ ꯅꯪ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯤ ꯉꯔꯥꯡ ꯂꯩꯈꯤꯗꯕꯗꯨ꯫ ꯕꯕꯥꯅ ꯃꯈꯣꯡ ꯌꯥꯗ꯭ꯔꯤꯉꯩ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯆꯩꯁꯨ ꯑꯗꯨ ꯕꯕꯥꯅ ꯋꯥꯏꯕꯅꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒꯗꯤ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯌꯥꯗ꯭ꯔꯣ? ꯀꯤꯕꯨ ꯀꯤꯔꯦ꯫ ꯆꯩꯁꯨꯗꯤ ꯂꯩꯍꯧ ꯃꯤꯗꯤ ꯆꯠꯈ꯭ꯔꯦ꯫ ꯕꯕꯥ ꯆꯩꯁꯨꯗꯨ ꯃꯄꯥꯟꯗ ꯊꯝꯃꯨꯁꯤ, ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡꯗ ꯊꯝꯕꯗꯣ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯪ ꯙꯔꯃ ꯅꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ. ꯅꯍꯥꯟꯈꯩ ꯃꯅꯤꯅ ꯍꯤꯡꯂꯤꯉꯩꯗꯅ ꯆꯩꯁꯨ ꯑꯁꯤ ꯏꯃꯨꯡꯗ ꯊꯝꯕ ꯀꯔꯤꯁꯨ ꯈꯟꯗꯕ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯩꯁꯨ ꯑꯁꯤ ꯀꯤꯖꯔꯛꯑꯕ. ꯏꯄꯥꯅ ꯃꯥꯒꯤ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯇꯝ ꯈꯔꯗꯤ ꯏꯄꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ. ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯆꯩꯁꯨ ꯑꯁꯤ ꯆꯥꯛꯈꯨꯝꯗ ꯊꯝꯃꯨ, ꯅꯪ ꯌꯦꯡꯉꯨꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯟꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯕꯕꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯤꯉꯩꯗꯁꯨ ꯏꯃꯥꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯅꯍꯥꯟꯅ ꯃꯤꯒꯤ ꯆꯩꯁꯨ ꯑꯁꯤ ꯊꯤꯟꯗꯣꯛꯄ ꯌꯥꯗ꯭ꯔꯦ. ꯏꯃꯨꯡꯁꯤꯗ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯕꯕꯥꯅꯗꯤ ꯑꯗꯨꯝ ꯊꯝꯃꯨ,
sorat loiraga thindok ko hai noi sidiba hairam imana amuk yare ibungo nahana kidaba sariba kaidawege adum thamjasanu nang kiraga na yengunu chaisu asida hairaki masigi matung numid adu aisu khara thengna tumami yungge ima baba isen nupi hoidi loina tumkhre matam matuda sakhum lomdagi karino kok suba makhola maina taraki ahamba dade aisu kaya thuidukna khanjaludi nakongda headphone thinjalaga isai taduna lei tawbadu makhola du aina headphone thillabasu piktakna sakhum lomdagi kok taraki handakte aisu masibu karino imungi mioi singsu loina tumnakre ai sakhumda ising thakpoina mukta changuge haiduna phone ge light adu thalaga sakhumda changam imasu sakhumgi mai adu muthallaga leiram asumna aina sakhumda hek changakpada kiningai oiraba matawda seisu adu masa matomda kok suraga sakhumgi maning thong mapada chatlaga leiram mataw adu dai su isada kiman kiduna lejabi thaduna lauram madudagi ima hoi baba hoisu aige nakta chenselaki aduga kaidawrake hangaki aisu maning thong mapada khut thilam maduda seisu adu ima baba hoigi mamangda makhada top longna turaki mataw adu dai ima baba su masada khara khangjaram imana su babada hais masidi kari mataw seisu si lengbagum tawi ayum thangnabagi amujau hoi amukta kaurukige hairam image wafam adu da baba na mo ngaiko mi kaurunu sorasu loidri magi thawai si imung asida changa abra karino matawri nang phi ma puru ai phi ma na seisu si yomaga mapanda thamuge hairaki madudagi imana amanba phi ma baba da piram baba su phi eduna seisu adu yomlaga mapanda thanam imana di thungan get wangmada seisu adu thamu haibani adu baba na mi thengnaragadi nungaira ru sumang matonda thamge haiduna seisu adu koi yumgi khon matonda thanam masigi matung imana so koi mungi mioi pumba khujul lekham loina khumto omaga imungda loina changhalam baba na so koi da sumna hairaki ngasigi mataw sidi angakpani magi seisu asisu mani ne hinglingai makoi yumgi khon matai da hauba Dairen masadu ka aga thawai tana semjakhiba cheisu lekai sisu handakti mawng ama tawi asti loidingai mi pungsi da sijalei mangthong sisu loina hangaga thamaba karino ma tawri hairaki asumna hainaringai amuksu yumgi mangon dharida cheisu adu kok suraga mioi ama lakpagi makhola mamuk taraki handakti sanupi su kirakpadagi kapkhalaki imana su babada yumthangnaba tanaba laurasi hairam maduda babana tumina leyu karisu tawroi haiduna koi mungi mioi sing nonganba yamna wana ngairam nong hek nganbagadi babana koi lekai de leiba babaga tinaba ahal khara puraga ngarangi wari edu tamam maduda lekai gi ahal sing aduna sumna hairaki seisu adu makoi ge mungda pithusu natraga na koina mai thado kira karinu mataw na koina hairi dubo chumbra hairaki maduda babana mu khogen aisu phanadi kigandabani adubo ngarangi mataw adudi angapani ai makoi ge mungda seisu asi hautik thinduragi makoina lahuragadi phari kariguma lau yaraktargana mangmayada puraga mai thadurage hairam madudagi babana seisu adu leikidaba imung maduda changaga piram matam maduda tamanigi masasingna seisu adu lau yarakidi babada seisu adu babagi waizaro hairaki matam maduda baba su makoida wa kaya ngamamdana phare adudi seisu sei purage hairamaga puraki aduga babana nongalamda ayuk anganbada mamli tawrko lekai gi mioi tumba hawanaraktringaida seisu adu turen makhada putharaga mai thadua matam aduda su babana yumda karakpada magi matungda mioi amana tanarakpagi mawngda kok yairaga inari hai masigi matung nongni leiraga mu khoiga yumthangnaba hanubi ama muksiram hanubi aduna siramdagi matamda su yumgi maning mayada mioi amana yamna wana na heba makhon kya sitaraki lekai asisu asti sondringai mi mathang loksilakpadagi asuki matik tamnaram numidang kitang hektengakpada lekai gi huising su pukapta kamnaram tanja asida su amu yumda thamba pochai mangba horaki maramde khoi lekai asi nisa saba mi yamna lei maduna makoi chu tanja asi lauraga huran ba salam adubu huran ba singa du su nongmadi makoina pochai hururaga lekai gi mang leiriba adomda makoina hurakpa manchang adu yenaringai mang mathak adudagi mami sami masak khangdaba mioi khara mari kumtharaki hai madudagi makoi su kiman khiduna makoina hurakpa pochai sing adu mafam aduda huntokramlaga kanna chenaraki numit adudagi su nisa chaba kangku sing adu amuk khana pochai hubado lepki masigi matung kona lekai gi han sing wa tanaraga maiba heiba maneaga mang adu naungna mangthung thinga madudagi mi laubudi lepki tawbada bu lekai da thangna na mioi ani bu suna hek leikidaba thoklabadi makata na mi mari hekta lawal masi akoi lekai gi humnabi masini mayam ngasige lian horror story
ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.